ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯂꯨꯍꯣꯡꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯐꯖꯈ꯭ꯔꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯄꯥ ꯆꯥꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯗꯨ ꯊꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯄꯣꯛꯄꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯅꯨꯄꯥ ꯐꯪꯗꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯕꯗꯤ ꯈꯟꯕꯗ ꯅꯤꯡꯊꯧꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯈꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯕꯨ ꯃꯥꯒꯤ ꯗꯔꯕꯥꯔꯗ ꯀꯧꯈꯠꯇꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ, ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯃꯄꯥ ꯆꯥꯕ ꯅꯨꯄꯥ ꯊꯤꯕꯁꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯌꯣꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯟꯁꯤ ꯍꯥꯏꯕꯗꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯣꯠ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨ ꯇꯁꯦꯡꯕꯗꯤ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯕꯨ ꯊꯥꯖꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯇꯣꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯕꯨ ꯂꯩꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯕ ꯅꯨꯄꯥꯗꯨꯗ ꯍꯣꯡꯂꯁꯤ꯫ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯍꯥꯏꯗꯣ ꯑꯔꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯅ ꯆꯨꯝꯒꯗ꯭ꯔ ꯈꯟꯖꯩꯅ ꯅꯥꯏꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯗꯨ ꯑꯩ ꯈꯪꯗꯣꯛꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯋꯥ ꯈꯟꯅꯕꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯣꯛꯈꯤꯕꯗ ꯐꯝꯅꯥꯏꯕ ꯑꯃꯅ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯝꯅꯥꯏ ꯄꯨꯔꯦꯟꯒꯤ ꯏꯆꯥ ꯈꯥꯕꯁꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯝꯗꯧꯕꯅꯤ꯫ ꯋꯥꯁꯤ ꯁꯥꯡꯊꯗꯅꯕ꯫ ꯐꯝꯅꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯏꯆꯥ ꯈꯥꯕꯕꯨ ꯄꯥꯝꯂꯝꯗ꯭ꯔꯕꯗꯤ ꯈꯖꯤꯛꯇꯗ ꯆꯣꯞꯄ ꯅꯪꯗꯣꯔꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕ ꯇꯨꯡꯗ ꯀꯔꯤꯅ ꯐꯩ ꯍꯥꯏꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯄꯣꯊꯥꯐꯝ ꯀꯥꯗ ꯆꯪꯂꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯏꯆꯥ ꯁꯅꯥꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯤꯇꯣ? ꯃꯅꯥꯏ ꯑꯃꯅ ꯊꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯨꯏ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯁꯨ ꯃꯄꯥꯕꯨꯡꯅ ꯀꯧꯏ ꯇꯥꯕꯗ ꯊꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟ ꯃꯄꯥꯕꯨꯡ ꯎꯕꯗ ꯃꯀꯣꯛ ꯅꯣꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯒꯦ? ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯁꯅꯥ, ꯂꯥꯎ ꯁꯤꯗ, ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯅ ꯃꯅꯥꯛꯇ ꯐꯝꯂꯛꯄ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯁꯅꯥ, ꯏꯆꯥꯁꯦ ꯏꯄꯥꯅꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯆꯥꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯂꯩ? ꯏꯄꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ꯫ ꯂꯩꯌꯣꯟ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯈꯪꯅꯖꯕ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯣꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯅꯤꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯃꯥꯛ ꯑꯃ ꯊꯤꯔꯒꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟ ꯏꯀꯥꯏꯅ ꯃꯄꯥꯕꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯥꯟꯅꯗ꯭ꯔꯤꯕ ꯋꯥꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯂꯩꯌꯣꯟꯕꯨ ꯊꯥꯖꯒꯅꯤ꯫ ꯉꯝꯂꯒꯅ ꯏꯃꯥ ꯏꯕꯨꯡꯉꯣ, ꯉꯝꯗ꯭ꯔꯒꯅ ꯃꯔꯨ ꯀꯣꯛꯂꯒ ꯃꯤꯅꯥꯏꯀꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯌꯥꯅ ꯁꯦꯟꯕꯨꯡ ꯌꯩꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ
ꯑꯄꯥꯝꯕ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯥꯟꯅꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯉꯝꯕ ꯃꯤꯁꯛꯇ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯕꯨ ꯊꯥꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯍꯩ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥ ꯀꯌꯥ ꯂꯥꯏꯕꯛ ꯌꯦꯡꯕꯗ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯤꯅꯥꯏꯀꯣꯜꯗ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯆꯥꯎꯕ ꯃꯤꯆꯝ ꯄꯥꯈꯪ ꯃꯖꯥꯏꯕꯦꯝꯃ ꯄꯥꯝꯕ ꯂꯤꯁꯤꯡ ꯃꯤꯅꯥꯏ ꯑꯣꯏꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯈꯨꯅꯨ ꯇꯨꯅꯕꯗ ꯑꯉꯝꯕ ꯃꯥꯏꯀꯩ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯊꯥꯔꯝꯂꯒ ꯃꯉꯛ ꯅꯥꯔꯒ ꯁꯤꯈꯤꯕ ꯆꯥꯎꯕꯒꯤ ꯃꯆꯥ ꯆꯥꯎꯅꯨꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯊꯧꯔꯝꯗ ꯋꯥꯔꯤ ꯂꯤꯅꯔꯤꯕꯁꯦ ꯅꯆꯥꯁꯨ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦ꯫ ꯆꯥꯎꯕꯤ ꯃꯆꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯋꯥꯔꯤ ꯂꯤꯔꯨꯒꯗꯧꯔꯤꯕ? ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯂꯛꯂꯕ꯭ꯔꯥ? ꯇꯧꯅꯨ ꯇꯧꯅꯨ꯫ ꯏꯋꯥ ꯋꯥꯗꯅ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯅꯔꯥꯏꯕꯛ ꯅꯠꯇꯦ꯫ ꯉꯥꯎꯁꯤꯟꯅꯅꯨ ꯅꯨꯄꯥ ꯃꯆꯥ꯫ ꯆꯥꯎꯅꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯔꯤ ꯍꯦꯛꯇ ꯂꯤꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯆꯥꯎꯕ ꯃꯆꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯊꯕꯥꯛ ꯐꯨꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯏꯕꯦꯝꯃ, ꯀꯥꯟꯅꯔꯣꯏ꯫ ꯅꯈꯣꯏ ꯅꯄꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯥꯒꯤ ꯁꯦꯟꯊꯥ ꯁꯦꯟ ꯄꯨꯅꯕ ꯃꯔꯧ ꯈꯪꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ꯫ ꯂꯝꯍꯦꯟꯕ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯆꯥꯎꯅꯨ꯫ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ꯫ ꯑꯍꯣꯏꯅ ꯑꯗꯨꯝ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯆꯥꯎꯅꯨ ꯀꯣꯅꯨꯡ ꯌꯧꯕꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯡꯗꯣꯞ ꯃꯅꯨꯡ ꯆꯪꯗꯨꯅ ꯋꯥꯔꯤ ꯂꯤꯖꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯁꯪꯒꯣꯏ ꯑꯆꯧꯕ ꯑꯗꯨꯗ ꯋꯥꯔꯤ ꯇꯥꯅꯕ ꯇꯤꯜꯂꯤꯕ ꯃꯌꯥꯝꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕꯁꯤꯡꯗꯨ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯏꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯅꯨ ꯋꯥꯔꯤ ꯂꯤꯐꯝꯗ ꯐꯝꯊꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯤꯅꯔꯤꯕ ꯑꯗꯨꯝꯅ ꯄꯅꯥ ꯑꯃ ꯎꯝꯕ ꯈꯣꯠꯄꯒꯤ ꯋꯥ ꯂꯩꯇꯦ꯫ ꯆꯥꯎꯅꯨ ꯍꯩꯀ꯭ꯔꯨ ꯑꯀꯪꯕ ꯑꯃ ꯎꯝꯂꯒ ꯋꯥꯔꯤ ꯂꯤꯕꯒꯤ ꯋꯥꯍꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯥꯎꯅꯨ ꯑꯁꯨꯝꯅ ꯑꯀꯟꯕ ꯈꯣꯟꯖꯥꯎꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯟꯄꯣꯠꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯂꯧ ꯄꯔꯤ 500 ꯅꯣꯡꯃꯗ ꯈꯣꯏꯕ ꯉꯝꯃꯤ꯫ ꯄꯥꯕꯅ ꯎꯕ ꯂꯧꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯩ꯫ ꯊꯕꯛ ꯁꯨꯒꯅꯤ, ꯆꯠꯀꯅꯤ, ꯀꯅꯥꯝꯇ ꯅꯤꯡꯁꯤꯡꯅꯗꯦ꯫ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗ ꯇꯤꯟꯕ ꯃꯤꯕꯨꯗꯤ ꯄꯥꯕꯅ ꯌꯦꯠꯇ ꯁꯥꯖꯩ꯫ ꯑꯣꯏꯗ ꯂꯥꯡꯒꯣꯜ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯑꯔꯗꯤꯇꯤ ꯂꯥꯎꯗꯨꯅ ꯂꯧ ꯈꯣꯏꯕ ꯌꯦꯡꯕ ꯂꯥꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯤ꯫ ꯆꯥꯎꯅꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯕꯅ ꯂꯧ ꯎꯔꯒ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ꯫ ꯊꯥ 9 ꯂꯧ ꯎꯕꯕꯨ ꯚꯥꯕꯣꯛ ꯋꯥꯠꯇꯦ꯫ ꯄꯥꯕꯅ ꯂꯧ ꯎꯕꯁꯤ ꯎꯕꯤꯍꯧꯕ꯭ꯔꯣ? ꯄꯥꯎ ꯇꯥꯕꯤꯍꯧꯗ꯭ꯔꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ? ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯇꯥꯗꯦ, ꯎꯍꯧꯗꯦ꯫ ꯈꯔꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯅꯈꯣꯏꯅ ꯄꯥꯗꯤ ꯈꯨꯅꯨ ꯇꯨꯅꯕꯅꯤꯗ, ꯂꯧ ꯎꯗꯦ꯫ ꯈꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯅꯈꯣꯏꯅ ꯄꯥꯗꯤ ꯁꯟ ꯂꯣꯏꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯧꯗꯣꯡ ꯅꯥꯝꯃ ꯐꯥꯎꯕ ꯂꯣꯏꯈꯤꯗꯦ꯫ ꯆꯥꯎꯅꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯂꯧ ꯄꯔꯤ 500ꯗ ꯎꯕ ꯄꯦꯟꯗ꯭ꯔꯗꯨꯅ 300 ꯎꯒꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕ ꯏꯕꯨꯡꯉꯣꯅ ꯁꯥꯖꯩ ꯈꯔ ꯀꯜꯂꯞꯅ ꯁꯟ 2ꯗꯨꯗ ꯊꯥꯕꯕꯨ ꯁꯟ 2ꯗꯨ ꯄꯥꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯔꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯕꯅ ꯁꯟ 2ꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟ 2ꯗꯨ ꯇꯥꯗꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯥꯡꯒꯣꯟꯗꯨ ꯂꯩꯕꯥꯛꯇ ꯀꯣꯠꯂꯒ ꯄꯥꯕꯅ ꯂꯥꯡꯒꯣꯟ ꯈꯣꯏꯔꯤꯕ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯂꯤꯗꯨꯅ ꯇꯥꯟꯅꯕꯁꯤ ꯂꯩꯕꯥꯛ 300 ꯂꯥꯟꯕꯅꯤ꯫ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ, ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯗꯨ ꯋꯥꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯏꯃꯥꯅ ꯁꯨꯕ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯨ ꯈꯔ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯟ ꯄꯣꯄꯥ 2ꯗꯨ ꯄꯥꯕꯅ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯂꯧ ꯈꯣꯏꯔꯨꯏ ꯍꯥꯏꯕꯁꯤ ꯇꯥꯕꯤꯍꯧꯕ꯭ꯔꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ? ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯗꯦ꯫ ꯆꯥꯎꯅꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯨ ꯁꯟ 2ꯗꯨꯅ ꯂꯧ ꯈꯣꯏꯔꯨꯕ ꯂꯝꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫
Chaununa mayum halakpa matamda numit pungta tari aduna mama Chaubidu macha halaktabagi nungsa thina mangonda phamlaga leirami. Chaubi macha Saununa momo noklaga halakpadu ubada machagi manakta prap changsillaga asumna hairaki. Imagi bunga nangbu karisu tawdeko. Aina nangbu konungda chakhinu haiba natro. Nangna mayada hekta chatlami. Chaunu mamagi wadu taraga thawa sadana asumna khumlaki. Ima aina ngasidi laibak miyamda makoina mapunsida mukta tadriba wari ama lisilamlabani. Laibak leiradi nasase laibak sigi mazaibe masi aigi taloi oiba phangadoribani. Asi haiduna Chaunu nofet tawduna mondrang tawduna lei. Chaubi macha nupagi matawdu ubada nungsa thina asumna hairaki. Ibungo nangbu laibak leitrabadi ningthau konda minai oiba haibasi kaudaba phai. Chaunu mamagi wadu tabada monda nungairamadu pungkai kaibagum tapna asumna khumlaki. Ima nang sidiba aina somda monda nungairiba aduga imana hairakliba wasiga ai wari lirubagi yamna wari ngayakta pothagi. Asi haiduna Chaunu magi karomna changkhirami. Chaubi macha nupana imungda changkhibadu nungaitana yengduna leihawi. Thamoida asumna sukhalami. Lairaba mapokta oirubana ichagi maning thunganba sungamdi karibu thoklaba tawrise. He nongdamba ichabu minai kondadadi tahanbinu. Ani suba numita Chaunu wari lifam phidada phamtharaga wari lirage haiduna teliba miyamduda onsilaga khurumlame. Teliba miyamdusu khuba khuraga Chaunu bu thagatnarame. Chaunu wari liba asumna hawraklami. Tabiyo tinbiriba miyam khibi. Asi haiduna Chaunu wari makali tharami. Chaunu gi mapa chawbadu san aniduna hanjillaktaba aduda karomdano aikhoigi mangkhriba san aniduna leiramgadoribase. Asi khanduna chawba tumba haugatlaga maningnomda chatle. Chaunu gi mapa chawba yakaibagi jagoi isai tawduna mahaki yumgi sumangda langliba mayam adu thausadana lona thoklaga maningthongda phammi wakhan tawduna chawba nganthak ama chinglaga wakhanda asumna khalami. Aikhoigi san anidubu karaidano leiramdoribasibo aina ngarangsi sajai thabasi khara kankhrini. San anidubu mangdana aibu. Asi khanduna chawba yenakhagi darida makhong yanthaduna phamli. Chawbagi nupi chawbidu mapuroiba lengkhakhre khangladuna sandangkha mapada yaliba paya utongdagi aphaba paya amata khange haiduna haidoklubada mangkhre haina chawbana wariba sanjaw anidu parak launa tarai. Chawbi ngakna sanjaw anidu da yengi. Haujikti khangle chawbisu sanjaw anidu thabak wana surubagi wamalladuna potharambani haiba. Chawbina sanjaw anidu ising khuzai amamam pithak pirami. Aduga thuna yena khada manglaga phamliba mapuroibagi manakta laklaga asumna hairaki. Moi babu naduda thawai wana phamlibado phamdrabasu yari. Sanjaw anido leihore. Chawba magi nupigi wadu tabada waramba pumba phakiduna ngaglapna khumlaki. Makhoi anido karaida lehobe. Chawbi mapuroibagi wadu taraga asumna hairaki. Ho sandangkha mapada thetpa payaw tona kulami. Chawba magi nupigi wadu tabada thuna san aniduna kuliba adom tamna prap chatki. Chawba san anidu ubada san aniduda onsilaga sangi maronda asumna khongi. Mo haibadi nakhoi ani ngarang kadaida yaurure hanglibani. San anidusu sawbana khongmadu taraga asumna khonglaklammi. Tawriba matawdu ubada chawbi ngakna mapuroibada onsilaga asumna hanglaklammi. Moi babo san anisina khonglibasibu kari hairibano. Chawba magi nupigi wadu tabada asumna khumlaki. O kumsigi khoigadawba lau makhai loina khoirure hairibani. Madu tabada chawbi ngakna mapuroibada yengduna lei. Matawdu ubada chawba thausadana asumna hairaki. Nupi karai maru marang yawba khawdu puro. Haujimak maru marang singdu huluradabani. Numit aduda chawnugi mapa chawbana
ꯂꯧ ꯄꯔꯤ ꯂꯥꯛ 10ꯗꯨ ꯐꯧ, ꯒꯦꯍꯨ, ꯃꯥꯏꯔꯣꯡꯕꯤ, ꯍꯪꯒꯥꯝ ꯃꯔꯨ, ꯁꯒꯣꯜ ꯍꯋꯥꯏꯅꯆꯤꯡꯕ ꯃꯔꯨ ꯃꯔꯥꯡ ꯂꯣꯏꯅ ꯍꯨꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯩ ꯂꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃ ꯄꯩꯕꯒꯨꯝꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯨꯅ ꯆꯥꯎꯅꯨꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯈꯠꯂꯦ꯫ ꯆꯥꯎꯅꯨ ꯋꯥꯔꯤ ꯑꯁꯨꯝ ꯂꯤꯔꯝꯕꯗꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯇꯥꯅꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯆꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕ ꯇꯥꯕꯤꯍꯧꯕ꯭ꯔꯣ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ? ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯍꯧꯗꯦ ꯇꯥꯍꯧꯗꯦ꯫ ꯆꯥꯎꯅꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯁꯨ ꯆꯥꯎꯅꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯇꯝꯄꯥꯛ ꯌꯨꯝꯗ ꯂꯦꯡꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕ ꯆꯥꯎꯅꯨꯗꯨ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨ ꯍꯥꯏꯔꯞ ꯎꯕ ꯐꯪꯍꯧꯕꯅꯤ꯫ ꯆꯥꯎꯅꯨ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯤꯔꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤꯀꯣ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗꯒꯤ ꯆꯥꯎꯅꯨ ꯍꯣꯏꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯎꯅꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯅꯨꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯟꯕꯨ ꯆꯥꯎꯅꯨꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯕꯗ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥꯇꯥꯟꯅꯗꯨꯅ ꯇꯤꯜꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯅꯨ, ꯋꯥꯇꯥꯟꯅꯕ ꯌꯥꯎꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯕ ꯉꯝꯅꯔꯝꯗꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯌꯦꯡꯂꯒ ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛ, ꯋꯥꯔꯤ ꯂꯤꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯈꯗ꯭ꯔꯛ ꯍꯩꯕ ꯈꯨꯟꯅꯨ ꯇꯨꯅꯕ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯔꯜ ꯂꯩꯇꯦ, ꯃꯍꯩ ꯑꯇꯩ ꯍꯩꯇꯦ, ꯋꯥꯔꯦꯝ ꯁꯨꯕ ꯅꯠꯇꯅ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯖꯥꯏꯕꯦꯝꯃ ꯂꯧꯈꯤꯕ ꯄꯥꯝꯃꯨꯕꯤꯗꯕ꯭ꯔꯥ? ꯐꯝꯅꯥꯏ ꯄꯨꯔꯦꯟ ꯂꯣꯏꯇꯣꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ꯫ ꯈꯔꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯁꯨ ꯃꯌꯥꯎꯏ꯫ ꯄꯥꯝꯃꯨꯗꯅ ꯀꯩꯗꯧꯅꯤ? ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯃꯃꯥꯏ ꯄꯥꯛꯅ ꯋꯥꯔꯤ ꯂꯤꯔꯕꯗꯤ ꯃꯥꯅ ꯂꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟ ꯆꯥꯎꯅꯨꯗ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥ ꯂꯩꯌꯣꯟꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤꯗ ꯊꯥꯖꯒꯨꯝꯁꯤ ꯍꯥꯏꯔꯕꯗꯤ ꯍꯌꯦꯡ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯈꯥꯗꯨ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯥꯍꯧꯏ ꯇꯥꯍꯧꯏ ꯈꯨꯝꯕꯤꯔꯧ ꯂꯥꯎꯕꯤꯔꯧ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯇꯥꯍꯧꯏ ꯍꯥꯏꯅ ꯈꯨꯝꯕꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯆꯥꯎꯅꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕ ꯈꯔꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟꯅꯨ ꯇꯨꯅꯕ ꯆꯥꯎꯕꯒꯤ ꯃꯆꯥ ꯆꯥꯎꯅꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯌꯥꯊꯪ ꯑꯣꯏꯕꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯇꯥꯍꯧꯏ ꯍꯥꯏꯅ ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯃꯥꯁꯨ ꯁꯨꯗꯅ ꯃꯖꯥꯏꯕꯦꯝꯃ ꯄꯥꯝꯕꯒꯤ ꯐꯪꯂꯤꯕ ꯆꯩꯔꯥꯛꯅꯤ ꯈꯟꯖꯅꯤ꯫ ꯆꯥꯎꯕꯤꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥ ꯆꯥꯎꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯦ, ꯑꯃꯨꯛꯇ ꯊꯣꯔꯛꯎ꯫ ꯆꯥꯎꯅꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯥ ꯆꯥꯎꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯋꯥꯔꯤ ꯂꯤꯕ ꯆꯠꯂꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯦ ꯃꯕꯨꯛ ꯐꯠꯇꯦ꯫ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯏꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯦ꯫ ꯆꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯇꯥꯔꯛꯄ ꯄꯥꯎꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯥꯎꯕꯤꯗꯨ ꯑꯁꯨꯝ ꯈꯜꯂꯨꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯎꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯗꯤ ꯄꯟꯗꯕꯤ ꯃꯆꯤꯟꯗ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯃꯥꯅ ꯃꯔꯝ ꯃꯣꯛꯂꯝꯃꯗꯕꯨ ꯃꯆꯥ ꯃꯔꯝ ꯃꯣꯛꯂꯣꯏꯗ꯭ꯔꯣ? ꯁꯦꯠꯄ ꯆꯥꯕ ꯃꯃꯥꯟꯅꯕꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯗꯕꯨ ꯂꯥꯏꯕꯛ ꯏꯅꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫
ꯃꯤꯅꯥꯏ ꯑꯣꯏꯔꯛꯑꯣꯏ, ꯃꯃꯥꯡ ꯏꯕꯨꯡꯉꯣ ꯑꯣꯏꯔꯛꯑꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯟꯅꯨ ꯇꯨꯅꯕꯗꯨꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯥꯎꯅꯨ ꯃꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯁꯥ ꯊꯤꯗꯅꯕ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯕꯤꯔꯨ꯫ ꯑꯩ ꯆꯤꯡꯗꯒꯤ ꯋꯥ ꯈꯔ ꯌꯥꯜꯂꯨꯒꯦ꯫ ꯆꯥꯎꯅꯨꯒꯤ ꯃꯃꯥꯗꯤ ꯆꯥꯎꯅꯨꯅ ꯋꯥꯈꯜ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯕ ꯄꯣꯛꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯎꯅꯨꯁꯨ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯆꯤꯡ ꯀꯥꯈꯤꯔꯝꯃꯤ꯫ ꯆꯥꯎꯅꯨ ꯆꯤꯡꯗꯒꯤ ꯋꯥ ꯈꯔ ꯌꯥꯜꯂꯛꯂꯒ ꯆꯤꯡꯃꯤꯒꯤ ꯂꯦꯡꯀꯣꯠ ꯁꯝ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯅꯨꯅ ꯂꯦꯡꯀꯣꯠ ꯁꯝ ꯁꯥꯕ ꯂꯣꯏꯕꯒ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯅꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯃꯈꯨꯠꯇ ꯂꯦꯡꯀꯣꯠ ꯁꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯃꯥꯅ ꯆꯥꯎꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯈꯨꯠꯇ ꯂꯦꯡꯀꯣꯠ ꯁꯝ ꯄꯥꯏꯔꯤꯕꯗꯨꯕꯨ ꯄꯥꯟ ꯃꯅꯥ ꯂꯧꯕ ꯆꯠꯂꯤꯕ꯭ꯔꯣ? ꯆꯥꯎꯅꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯠꯇꯦ ꯏꯃꯥ, ꯋꯥꯔꯤꯒꯤ ꯃꯆꯥꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯅꯨꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯉꯛꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯀꯔꯝ ꯊꯣꯛꯂꯕ ꯃꯄꯨ ꯏꯕꯨꯡꯉꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯃꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯣꯅꯨꯡꯒꯤ ꯁꯪꯒꯣꯏ ꯑꯆꯧꯕꯗꯨ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯗ ꯐꯝꯐꯝ ꯆꯜꯂꯝꯗꯦ꯫ ꯐꯛꯂꯥꯡ ꯃꯔꯤꯃꯛ ꯁꯤꯟ ꯊꯨꯡꯅ ꯃꯤꯒꯤ ꯁꯃꯨꯗ꯭ꯔꯅ ꯃꯥꯝꯗꯣꯞ ꯑꯀꯣꯏꯕꯗꯨ ꯇꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯟꯅ ꯅꯨꯡꯁꯤꯠ ꯅꯥꯀꯣꯏ ꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯝꯆꯥꯛꯅꯔꯛꯄꯗꯒꯤ ꯁꯧꯔꯛꯄ ꯍꯨꯃꯥꯡꯅ ꯆꯦꯟꯊꯔꯛꯄꯅ ꯁꯪꯒꯣꯏꯗꯨ ꯈꯨꯖꯦꯡ ꯌꯧꯅ ꯂꯩꯈꯣꯝ ꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯥꯎꯅꯨꯅ ꯂꯦꯡꯀꯣꯠ ꯄꯣꯂꯥꯡ ꯄꯥꯏꯔꯒ ꯆꯪꯂꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯎꯟ ꯋꯥꯏ ꯆꯤꯛꯄꯒꯨꯝ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯆꯥꯎꯅꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯦꯡꯀꯣꯠ ꯄꯣꯂꯥꯡꯗꯨ ꯋꯥꯔꯤ ꯂꯤꯐꯝ ꯐꯝꯐꯝ ꯅꯥꯀꯟꯗ ꯊꯝꯂꯒ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯪꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯈꯪꯍꯧꯕ ꯑꯍꯜ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ, ꯅꯄꯥꯗꯨ ꯏꯇꯥꯎꯅꯤ, ꯕꯥꯖꯤ ꯀꯧ, ꯑꯁꯨꯝꯅ ꯇꯥꯛꯄꯤꯕꯁꯨ ꯌꯥꯎꯏ꯫ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯨꯝꯂꯤꯉꯩ ꯃꯔꯨꯛ ꯋꯥꯠꯇꯦ ꯃꯤꯔꯝꯂꯦꯟꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯆꯥꯎꯅꯨꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯋꯥ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯂꯦꯝ ꯃꯥꯟꯕꯤ ꯋꯥꯒꯟꯕꯤ ꯀꯌꯥꯅꯗꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯄꯥꯔꯤ ꯅꯪꯕꯣ ꯉꯁꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯃꯄꯤ ꯁꯥꯡꯍꯣꯏꯕꯁꯨ ꯃꯌꯥꯎꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯅꯨ ꯋꯥꯔꯤ ꯂꯤꯅꯕ ꯊꯥꯔꯤꯕ ꯐꯝꯐꯝꯗ ꯐꯝꯊꯔꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯎꯅꯨ ꯋꯥꯔꯤ ꯍꯧꯕꯒꯤ ꯀ꯭ꯋꯥ ꯆꯥꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯍꯩꯀ꯭ꯔꯨ ꯑꯀꯪꯕ ꯃꯆꯦꯠ ꯑꯃ ꯎꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ, ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯛꯄ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯂꯂꯣꯟꯕ ꯃꯌꯥꯝꯁꯤꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯦꯟꯐꯝꯗꯨ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯊꯝꯖꯤꯟꯕꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯆꯥꯔꯛꯂꯕ ꯃꯇꯝꯗ ꯄꯤꯕꯤꯒꯦ ꯇꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯥꯕꯤꯍꯧꯕ꯭ꯔꯣ? ꯆꯥꯎꯅꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯥꯍꯧꯏ ꯇꯥꯍꯧꯗꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯄꯨ ꯅꯤꯡꯕ ꯑꯄꯪꯕ ꯃꯤꯌꯥꯝꯗꯨꯗꯤ ꯇꯥꯍꯧꯏ ꯇꯥꯍꯧꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯂꯥꯎꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯝꯈꯤꯕ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯅꯨꯒꯤ ꯋꯥꯔꯤꯗꯨ ꯃꯤꯌꯥꯝꯅ ꯇꯥꯅꯕ ꯋꯥꯔꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯆꯥꯎꯅꯨꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯕꯨ ꯊꯥꯖꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯅꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯑꯗꯨꯝꯅ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯑꯁꯨꯝꯅ ꯋꯥꯀꯠꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯦꯝꯃ ꯄꯤꯕꯤꯔꯣꯏ ꯇꯣꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯏꯄꯥꯅ ꯊꯝꯂꯝꯕ ꯃꯍꯩ ꯃꯔꯣꯡꯒꯤ ꯁꯦꯟꯐꯝ ꯑꯗꯨꯇꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯆꯥꯎꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯃꯃꯥꯏ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯕꯅ ꯅꯤꯡꯊꯧꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ
ꯅꯤꯡꯊꯧꯒꯤ ꯄꯨꯛꯀꯩ ꯂꯪꯒꯩ ꯄꯥꯟꯅꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯅꯥ ꯂꯩ? ꯈꯨꯟꯅꯨ ꯇꯨꯅꯕꯒꯤ ꯃꯆꯥ ꯑꯁꯤꯗ ꯂꯧꯀꯣꯟ 10 ꯄꯤꯈꯣ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯛꯊꯤꯕ ꯑꯁꯤꯗ ꯁꯨꯡꯄꯤ ꯄꯤꯔꯣꯏ꯫ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯄꯨꯛꯀꯩ ꯂꯪꯒꯩ ꯄꯥꯟꯅꯔꯤꯕ ꯃꯅꯥꯏ ꯑꯃꯅ ꯂꯣꯟꯅ ꯅꯤꯡꯊꯧꯒꯤ ꯅꯥꯞꯄꯗ ꯆꯤꯔꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯄꯨꯛꯀꯩꯗ ꯁꯨꯞꯅꯒꯤ ꯂꯧꯀꯣꯟ 5 ꯈꯛꯇ ꯂꯩ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯅꯤꯡꯊꯧꯗꯨ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯇꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯎꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯆꯥꯎꯅꯨ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯄꯨꯛꯀꯩ ꯂꯪꯒꯩꯗ ꯂꯧꯀꯣꯟ 5 ꯈꯛꯇ ꯉꯥꯏꯔꯤ꯫ ꯂꯧꯀꯣꯟ 5 ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯧꯔꯣꯗꯅ꯫ ꯆꯥꯎꯅꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥ ꯑꯍꯨꯝꯅ ꯏꯅꯤꯡꯊꯧꯗ ꯁꯦꯟꯐꯝꯗꯨ ꯁꯤꯟꯅꯕꯗ ꯂꯨꯄꯥ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯋꯥꯠꯇꯅ ꯄꯤꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩ ꯂꯧꯀꯣꯟꯗꯨ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯅꯤꯡꯊꯧꯗꯨ ꯆꯥꯎꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯧꯀꯣꯟ 5ꯗꯨ ꯂꯧꯔꯣ꯫ ꯑꯗꯨꯒ ꯑꯔꯦꯝꯕ ꯂꯧꯀꯣꯟ 5ꯗꯨꯒꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯌꯣꯟꯁꯩ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯅꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯕꯗꯤ? ꯆꯥꯎꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯊꯧꯋꯥ ꯁꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯑꯑꯣꯡ ꯑꯑꯣꯟ ꯇꯧꯗꯨꯅ ꯍꯦꯛꯇ ꯍꯣꯡꯂꯗꯕꯅꯤ꯫ ꯆꯥꯎꯅꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯇꯨꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯅꯥꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯥꯎꯅꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯕꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯒ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯨꯅꯤꯡꯗꯕ ꯆꯥꯎꯅꯨ ꯂꯧꯁꯤꯡ ꯁꯤꯡꯕꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯌꯣꯟꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫